ꯆꯥꯛ ꯆꯥꯅꯕ ꯄꯤꯛꯅꯤꯛ ꯂꯥꯛꯄꯁꯤꯡ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯕꯨꯛꯇꯟ ꯏꯜꯍꯟꯈ꯭ꯔꯦ, ꯏꯔꯣꯏꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19 ꯂꯥꯛꯁꯤꯟꯕ ꯉꯝꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯀꯥꯔꯐ꯭ꯌꯨ ꯊꯨꯒꯥꯏꯗꯨꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯃꯔꯥꯝ ꯋꯥꯔꯣꯏꯁꯤꯡꯗ ꯉꯔꯥꯡ ꯀꯥꯡ ꯀꯨꯝꯃꯩꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤ ꯄꯤꯛꯅꯤꯛ ꯂꯥꯛꯄ ꯑꯃꯗꯤ ꯆꯥꯛ ꯆꯥꯅꯔꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭रिꯛ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯐꯥꯏꯟ ꯊꯤꯍꯟꯈꯤ꯫ ꯂꯝꯍꯦꯟꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯐꯥꯔꯕ ꯃꯇꯨꯡ ꯕꯨꯛꯇꯟ ꯏꯜꯍꯟꯈ꯭ꯔꯦ, ꯈꯔꯅ ꯏꯁꯤꯡꯗ ꯏꯔꯣꯏꯍꯟꯈ꯭ꯔꯦ꯫ ꯐꯥꯏꯟ ꯊꯤꯕ ꯉꯝꯗꯕꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡ ꯄꯥꯎꯇꯥꯛ ꯄꯤꯗꯨꯅ ꯋꯥꯈꯜ ꯇꯥꯍꯜꯂꯕ ꯃꯇꯨꯡ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯌꯥꯎꯔꯝꯈꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯀꯦ ꯁꯣꯚꯥ ꯆꯟꯗ꯭ꯔꯅꯆꯤꯡꯕ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯀꯥꯔꯐ꯭ꯌꯨ ꯊꯨꯒꯥꯏꯕ ꯑꯃꯁꯨꯡ SOP ꯉꯥꯛꯇꯅ ꯃꯤ ꯄꯨꯜꯂꯝꯕꯁꯤꯡ ꯌꯦꯡꯁꯤꯟꯈꯤ꯫ ꯂꯩꯃꯔꯥꯝꯒꯤ ꯃꯅꯤꯡꯊꯪꯕ ꯁꯔꯨꯛꯅ SI ꯁꯥꯐꯕꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯋꯥꯔꯣꯏꯁꯤꯡ ꯇꯝꯅ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯦꯜꯃꯦꯠ, ꯃꯥꯛꯁ ꯎꯞꯇꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯐꯥꯗꯨꯅ ꯐꯥꯏꯟ ꯊꯤꯍꯟꯈꯤ꯫ OC ꯀꯦ ꯁꯨꯚꯥꯁ ꯆꯟꯗ꯭ꯔꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡꯗ ꯆꯍꯤ ꯁꯨꯏ ꯁꯨꯗꯦ ꯈꯪꯗꯅ ꯒꯥꯔꯤ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯑꯆꯧꯕ ꯄꯤꯗꯨꯅ ꯀꯨꯝꯃꯩꯅꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯨꯝꯗꯦ꯫ ꯃꯁꯤꯅ ꯀꯣꯚꯤꯗ-19 ꯊꯦꯡꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯈꯨꯔꯧ ꯊꯥꯡꯍꯜꯂꯤ꯫ ꯀꯣꯚꯤꯗ-19ꯒꯤ ꯑꯍꯨꯝꯁꯨꯕ ꯋꯦꯕ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯊꯣꯛꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯆꯦꯛꯁꯤꯟꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ꯫ ꯃꯤꯌꯥꯝꯅ ꯄꯨꯂꯤꯁꯄꯨ ꯂꯥꯟꯅ ꯎꯕꯁꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯤ꯫ ꯆꯍꯤ 12ꯒꯤ ꯃꯊꯛꯀꯤ ꯑꯉꯥꯡꯁꯤꯡꯗ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯑꯌꯥꯕ ꯄꯤꯔꯛꯄ ꯌꯥꯅ ꯂꯩꯔꯦ꯫ ꯆꯠꯂꯤꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯍꯤ 12ꯒꯤ ꯃꯊꯛꯀꯤ ꯑꯉꯥꯡꯁꯤꯡꯗ ꯖꯥꯏꯗꯁ ꯀꯦꯗꯤꯂꯥꯒꯤ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯟ ꯀꯥꯞꯄꯗ ꯗ꯭ꯔꯒ ꯀꯟꯇ꯭ꯔꯣꯂꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯌꯥꯕ ꯄꯤꯔꯕ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯑꯦꯖꯦꯟꯁꯤ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯖꯥꯏꯀꯣꯚ ꯗꯤ ꯚꯦꯛꯁꯤꯟ ꯑꯁꯤ ꯑꯍꯜꯁꯤꯡ ꯑꯃꯗꯤ ꯆꯍꯤ 12ꯒꯤ ꯑꯉꯥꯡꯁꯤꯡꯗ ꯍꯥꯟꯅ ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯦ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯦꯛꯁꯄꯔꯠꯁꯤꯡꯅꯁꯨ ꯆꯥꯡꯌꯦꯡ ꯑꯗꯨꯕꯨ ꯌꯥꯅꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯗ꯭ꯔꯒꯁ ꯀꯟꯇ꯭ꯔꯣꯂꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥ DCGIꯅꯁꯨ ꯌꯥꯝꯅ ꯊꯨꯅ ꯆꯍꯤ 12ꯒꯤ ꯃꯊꯛꯀꯤ ꯑꯉꯥꯡꯁꯤꯡꯗ ꯖꯥꯏꯗꯁ ꯀꯦꯗꯤꯂꯥ ꯑꯁꯤ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯑꯌꯥꯕ ꯄꯤꯔꯛꯄ ꯌꯥꯅ ꯂꯩꯔꯦ꯫ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅꯁꯨ ꯖꯥꯏꯀꯣꯚ ꯗꯤ ꯑꯁꯤ ꯑꯊꯨꯕꯒꯤ ꯑꯣꯏꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ DCGIꯗꯒꯤ ꯑꯌꯥꯕ ꯐꯪꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯀꯝꯄꯦꯅꯤꯁꯤꯡꯅ ꯊꯥꯒꯠꯂꯛꯈꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯑꯁꯤ ꯈꯟꯅꯕꯒ ꯂꯣꯏꯅꯅ SEC ꯁꯦꯀ꯭ꯌꯨꯔꯤꯇꯤꯁ ꯑꯦꯟड ꯑꯦꯛꯆꯦꯟꯖ ꯀꯃꯤꯁꯟꯗ ꯊꯥꯗꯨꯅ ꯃꯈꯥ ꯇꯥꯅ ꯈꯟꯅꯔꯤ ꯑꯃꯗꯤ SECꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯌꯣꯜ ꯑꯁꯤꯗ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯀꯝꯄꯦꯅꯤꯁꯤꯡ ꯑꯁꯤꯗ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯄꯤꯒꯗꯧꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏ 9ꯗ ꯅꯦꯁꯅꯦꯜ ꯑꯦꯛꯁꯄꯔꯠ ꯒ꯭ꯔꯨꯞ ꯑꯣꯟ ꯚꯦꯛꯁꯤꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯍꯦꯗ ꯗꯥꯛꯇꯔ NK ꯑꯔꯣꯔꯥꯅ ꯑꯉꯥꯡꯁꯤꯡꯒꯤ ꯖꯥꯏꯗꯁ ꯚꯦꯛꯁꯤꯟ ꯑꯁꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯒꯤ ꯆꯍꯤ 12ꯗꯒꯤꯅ 19 ꯐꯥꯎꯕꯗ ꯀꯥꯞꯂꯒꯅꯤ ꯑꯃꯗꯤ ꯑꯊꯨꯕꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯍꯞꯇꯥ ꯈꯔꯁꯤꯗ ꯑꯌꯥꯕ ꯄꯤꯔꯛꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯕꯅꯤ꯫ ꯗꯥꯛꯇꯔ NK ꯑꯔꯣꯔꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯣꯚꯦꯛꯁꯤꯟ ꯑꯁꯤ ꯆꯍꯤ 2ꯗꯒꯤꯅ 19 ꯐꯥꯎꯕꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗ ꯀꯥꯞꯄ ꯌꯥꯅꯕ ꯐꯦꯖ 3ꯒꯤ ꯇ꯭ꯔꯥꯌꯦꯜ ꯆꯥꯡꯌꯦꯡꯁꯤꯡ ꯑꯁꯤ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯑꯃꯗꯤ ꯃꯊꯪ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯃꯇꯝꯗꯗꯤ ꯆꯍꯤ 2ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯆꯍꯤꯁꯤꯡꯗꯗꯤ ꯚꯦꯛꯁꯤꯟ ꯑꯁꯤ ꯀꯥꯞꯄ ꯉꯝꯂꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯖꯥꯏꯗꯁ ꯀꯦꯗꯤꯂꯥꯒꯤ ꯚꯦꯛꯁꯤꯟ ꯑꯊꯨꯕ ꯃꯇꯝꯗ ꯀꯥꯞꯄ ꯍꯧꯒꯗꯧꯔꯤꯕ ꯑꯁꯤ ꯀꯣꯚꯦꯛꯁꯤꯟ ꯚꯦꯛꯁꯤꯟꯒꯤ ꯑꯣꯏꯅꯁꯨ ꯇ꯭ꯔꯥꯌꯦꯜ ꯔꯤꯄꯣꯔꯠꯁꯤꯡ ꯈꯣꯝꯒꯠꯄꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ꯫ ꯖꯥꯏꯗꯁ ꯀꯦꯗꯤꯂꯥꯒꯤ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯟ ꯖꯥꯏꯀꯣꯚ ꯗꯤ ꯗꯣꯁ 3 ꯊꯣꯛꯅ ꯀꯥꯞꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯚꯦꯛꯁꯤꯟ ꯑꯁꯤ ꯐꯥꯔꯃꯥꯖꯦꯠ ꯅꯤꯗꯦꯜ ꯁꯤꯁꯇꯦꯝ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯞꯀꯗꯕꯅꯤ꯫ ꯐꯦꯖ ꯑꯍꯥꯟꯕ ꯑꯃꯗꯤ ꯐꯦꯖ 2 ꯁꯨꯕꯒꯤ ꯀ꯭ꯂꯤꯅꯤꯀꯦꯜ ꯆꯥꯡꯌꯦꯡ ꯄꯥꯡꯊꯣꯛꯈꯤꯕꯗ ꯖꯥꯏꯀꯣꯚ ꯗꯤ ꯑꯁꯤꯅ ꯍꯛꯆꯥꯡꯒꯤ ꯏꯝꯃ꯭ꯌꯨꯟ ꯍꯦꯟꯒꯠꯍꯜꯂꯤ, ꯑꯅꯥꯕꯁꯨ ꯍꯦꯟꯖꯤꯟꯍꯟꯗꯦ ꯑꯃꯗꯤ ꯉꯥꯛꯊꯣꯛꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯐꯦꯖ ꯑꯍꯥꯟꯕ, 2 ꯁꯨꯕ ꯑꯃꯗꯤ ꯐꯦꯖ 3 ꯁꯨꯕꯒꯤ ꯇ꯭ꯔꯥꯌꯦꯜꯁꯤꯡ ꯑꯁꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯗꯦꯇꯥ ꯁꯦꯐꯇꯤ ꯃꯣꯅꯤꯇꯔꯤꯡ ꯕꯣꯔꯗ ꯑꯃꯅ ꯌꯦꯡꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ꯫ ꯀꯣꯚꯤꯗꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯣꯝꯊꯣꯛꯇꯅꯕ ꯑꯥꯄꯤꯜ ꯇꯧꯔꯛꯂꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯦꯗꯤꯀꯦꯜ ꯂꯝꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯅ ꯀꯣꯚꯤꯗ ꯂꯥꯏꯆꯠ ꯊꯦꯡꯅꯅꯕ ꯊꯧꯁꯤꯜ ꯀꯌꯥ ꯄꯥꯏꯈꯠꯂꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯈꯪ-ꯑꯍꯩꯁꯤꯡꯅ ꯀꯣꯚꯤꯗ ꯂꯥꯏꯆꯠꯀꯤ ꯑꯍꯨꯝꯁꯨꯕ ꯋꯦꯕ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯆꯦꯛꯁꯤꯟꯋꯥ ꯐꯣꯡꯗꯣꯔꯛꯈꯤꯕꯁꯨ ꯂꯩꯔꯦ꯫ ꯃꯗꯨ ꯂꯥꯏꯆꯠꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯃꯁꯛꯁꯤꯡ ꯌꯦꯡꯂꯒ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯚꯦꯛꯁꯤꯟ ꯀꯥꯞꯄꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯅꯔꯛꯄꯒ ꯂꯣꯏꯅꯅ ꯑꯌꯥꯝꯕ ꯃꯤꯑꯣꯏꯁꯤꯡ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯍꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯍꯨꯝꯁꯨꯕ ꯂꯥꯏꯆꯠ ꯑꯁꯤꯅ ꯍꯦꯟꯅ ꯀꯟꯕ ꯁꯥꯐꯨ ꯄꯤꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯀꯣꯚꯤꯗ ꯂꯥꯏꯆꯠꯀ ꯃꯔꯤ ꯂꯩꯅꯅ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯀꯣꯝꯊꯣꯛꯄꯤꯗꯅꯕ ꯏꯟꯗꯤꯌꯟ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯏꯃꯥꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯌꯨꯝꯗ ꯆꯠꯂꯒ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯊꯕꯛ ꯍꯧꯔꯒꯅꯤ꯫ ꯁꯤꯃꯁ ꯆꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁꯅ
कोविड लाइसेट का मरी लेना मियाम की सेवा ओइना फ्री एम्बुलेंस सर्विस पिरंबगे मथक्ता टेलीफोन दा लायेंग बा मसुंग युम दा चतुना कोविड 19 की वैक्सीन कापथोकपा होरगनी हाइरे इंस्टीट्यूट असिगी एमडी डॉक्टर एस कुमार थादोरक पचेरोल अमन हाई कोविड 19 लाइसेट असिना मरम ओइदुना लमदम असिगी मियाम ना थेंगनरिबा खुदोंग चादबा कया असि खरा मखै कोघनबा ngamnaba पांडमदा इंस्टीट्यूट असिना फ्री एम्बुलेंस सर्विस पीबा टेलीफोन की खुथांगदा अनाबा लायेंबगे थबक चथरखे इंस्टीट्यूट असिना पाइखलकपा खोंथांग असिगी सरुक अमा ओइना युम दा चतुना लायेंबा अमसुंग कोविड 19 की हिदा कापथोकपगी थबकसु हौरगने कोविड लाइसेट असिदगी ngaktoknaba मणिपुर की चीफ मिनिस्टर ना हिदा कापथोकनबा संगसिलगलिबा लांजंग असिदा अखोई मिपुम खुदिंगमकना सरुक यादुना माई पाकनबा होटनमिनसे इंडिया दा कापलिबा हिदाक मखल असि अखंग अहि कयाना थेंखांग नाइना चांगयंग तौरबा मतुंगदा पुथोरकपने मरम अदुना करिगुंबा मखल अमतगी किनिंगाई ओइदे कोविड 19 की चैथेंग फंगलबा स्टेट असिदा चही असिगी ओइना ममा मपा लैजद्रबा मेडिकल महिरोय कुन इंस्टीट्यूट असिना लुपा अमत लौदना महि तमहलगने कनागुंबना अकुपा मरोल खंगनिंगलबदे मोबाइल नंबर 7329967269 नत्रगा 7005687097 नत्रगा 9863154726 नत्रगा 0385244346 ता पाउ फाउबी हाइदे नॉर्थ ईस्ट कोविड की फिबम खुदोंग थिनिंगाई ओरकपदगे पीएम नंगसी चीफ मिनिस्टर सिंगी रिव्यू मीटिंग कौख्रे लाइबाग असिगी मफम अयामबदा कोविड पॉजिटिव ओइबगी चांग असि नेमथरकलबसु मणिपुर याउना नॉर्थ ईस्ट के स्टेट निपानदा का हेना खुदोंग थिनिंगाई ओरकपदगे हयेंग अयुक पुंग 13 ताबा मतमदा प्राइम मिनिस्टर ना रीजन असिगी चीफ मिनिस्टर सिंगी रिव्यू मीटिंग कौख्रे रिव्यू मीटिंग असिदा मणिपुर याउना नागालैंड असम त्रिपुरा सिक्किम मेघालय अरुणाचल प्रदेश अमसुंग मिजोराम पुन्न नॉर्थ ईस्ट की स्टेट निपान की चीफ मिनिस्टर सिंगा रीजन असिदा कोरोना वायरस पॉजिटिव ओइबगी मसिंग का हेना वांखलकपगा मरी लेना ओइरकलिबा फिबम असिगी मतंगदा वा खनगनी हाइदे बिहार दा क्लास 10 की मथकी महिलोइसंग सिंग हांगख्रे कोविड 19 मरम ओइरगा बिहार दा मतम सांगना थिंगदुना लाखिबा महिलोइसंग सिंग ngarangdagi hangba haukhrai ngarangdagi state adugi oina class 10 amadi madugi mathaki school sing covid 19 gi chana kanglon ngakna chada yankhai damak attend tawhanduna hangba haukhrai हरियाणा की स्कूल सिंग जुलाई 13 तगी हांगलगने हरियाणा दा कोविड की केस तपना हंथरकपगा लोइना स्टेट असिदा लेरिबा गवर्नमेंट अमदी प्राइवेट की स्कूल सिंग अमुक हन्ना लाक्लिबा जुलाई 13 तगी हांगना वारेप लौख्रे स्कूल एजुकेशन थोखिबा ऑर्डर अमगी मतुंगिना क्लास 9 दगिना 12 फाउबगी स्कूल सिंगना जुलाई 13 अमदी क्लास 6 दगिना 8 फाउबगी ऑफलाइन क्लास ना जुलाई 19 दगी हौनबा पनखे स्टेट असिगी एजुकेशन मिनिस्टर कनवार पालना मीडिया दा फोंदोखिबदा कोविड की केस हंथरकलिबसी येंगलगा महिरोई सिंगी येंगदुनो वारेप असी लौबने अदुबु स्कूल सिंगदा सोशल डिस्टेंसिंग नाकदबनी हाइखे पनबा याबदे गुजरात की वनसु क्लास 12 अमदे कॉलेज सिंग जुलाई 15 दगे अमुक हांगनबा प्लान तौरे हाइना फोंदोकपा लैख्रबने ब्रिटिश पुलिस ना लमहेनबा 95 फागतख्रे ऑफिशियल 15 सोख्रे nghan sanaki ba Italy amadi England ge European Championship के फाइनल मांगोइना स्टेडियम मनाक्ता बाबोक सिंगी मरक्ता थोकिबा इरांग सागतपदा चेनबा मियोइ 95 पुलिसना फागतखिबगा लोइना पुलिस ऑफिसर 15 अशोक अपन नंख्रे मैच की मांगोइना बाबोक सिंगी मरक्ता हिंसा की थौदोक थोकिबगा लोइना सिक्योरिटी की माइकेदगी मतम चाना चक्सिन थौरांग लखतुना लाक्सिनखे फाइनल की नुमित असिदा अल्कोहल के कुमई अमगुम ओइखिबगा लोइना सेंट्रल लंदन दा गुंडा की मतौ कया उब फंखे गेम असिगी दमक मसिंग यामलबा मियोइ कया नेशनल स्टेडियम तमना तांथा अमदा पुन्नै सै सक्तुना खोंसालखे ग्राउंड की मपान मियोइ लिसिंग कया यू थक्तुना पार्टी मखा चथदुना लैखे अमसुंग अहांगबा बियर बोतल कया लंबीदा तादुना लैखे अरोइबदा ताबिरिबा पुंगनमकपु थागतचरे।